Assalamualaikum. mayamna sigi video sidi sange thangatkena thamba adum matam se phangdana video se thangatpa edit tawba ngamdre mayam nasidi video se thangalakpani mayam akhoi Cái đâu mà cái đâu Naira gi tha taruk 6 month fabagi video ni mayamna nungabiragadi fazana enbiyu Well, ing na ha. Kali tahu limone. Mobile ing ba. Chom. Naira. Oh Naira. Chom. Mayam aduni pot jai khara lau thara ure. Nahagi adum 6 month fare na. Pizza kari kara lau ure. Mayam gari ban oibagi matang oikidana kari matang Lao nung video ni. pik na tawjawanida sini sumaina oina hekta tawjale balloon kari kara mata tawdre haibadi 6 month fabagi oibanina Bye, bata. Di ba iya ka tamta, di ba? Wala hati na. mayam sinida 6 month fabagi oibanina dum sumaina oina tawjale balloon tulun karima haptreda asini mayam mayam dum chips kara kari khara lawakado dum plate amamda hapjalaga nahana oina semjare mayam aduni sising dum khara dum laurakpasingdo table da oina mi yaudabani khoida oibanina dum table macha sida oina thamme adu moi animakna oina mayambana thamamgani ma apikpana jekhaigani adunida animak dum phuna raga thammu paiganu oina dum launarimi sini mayam tubi animak sisu pibada amana phajai amana phajade amana cartoon ni phajaba yawi amagina yawde khatna bana kari haini khangde unaba yade asini cake su mayam hoi ani ga taunabada machetang kai hare nahanina mayam paiganu haibsu yade paiganu hairamaga aikoina somda naha pikpabu pi set ki pi gaina changubada putlam thinjalamaga magi cake he machet ama thugairami apikpase makut yam yawi aduna pikpase yamna senaba lagi duni mayam naha pikpase pamganu haireba tahini naha se pamganu hairaga naha se pammiba aduni Tonu Atano.
Naira. Tatana koli barane. Wah. Naira. Tatana kol tauragane. Som engo. Naira. Som mayambani magna tawbase madi pura ma loire. Anduni mayam. Naira kai. Naira eibu inge. Aduni mayam animak se unaba unaba yade ama manakta lep kharadi ama changu habi yade ama lep kharadi ama changu ye aduni si video sida khajitang edit taw harimi yaw haldrimi phone harimi Naira somda ai maso harau haribana animak sina tawbase engbada ai video ni ai video di hala paini dona aduni mayam ama se jangpada ama se amaka saw hare ama sina naha pamadi ama su pamba yaroena adum aduni apik pasina moy ani buta yengbada mamit karak pura wa bai duni adu loiraga mayam animak se adum khana loiraga khana ba loirapada adum ke karak thengdana yaw hodre Cappuccino nino. Inge. Naira aduni mayam du loiraga amaka moy animak pu moy animak le polaw haibasu amana jang payaroi amana haidi ma changadi ma thokina ina aduna sumaina khatna raga video se adum matang sida purak pasu yawi phuna pasu yawi handok su haidi aduni sum engu mayam kari lilano kari kumaino haibado mabu pai halu haibada amana maka pai halu adugi from le mayam bana Ai Naira. Macam tang illo dona pikpada mana caku gabi il harimam cha harimam यार पिज्जा सा लाउरा नूर पिज्जा दुदी कदी तवगनिना सिलोरागा mayam pizza se sai laurak panina ing hare oven da oina pizza se sahalle du loiraga Pizza hai beta. Oh, pizza. Pizza wanted. हजू वाले तो हजू sida oin thamage sini hujik thangnari sida pirurani hujik mayam sina thangnaribada naha ama lai naha dugi oina pigainani hayu ekhoi gi thangnarisda naha ama lai aduga si oina pi harani mai machani pado oma ko na dila e lakpada mangonda hekta pizare magi oina sini da mayam puna baga khatna baga naha ani maki tawpham garak nangmate naha pik pasina yengu mobile se engdana harawdana mobile engaga lai harise birthday girl mobile eng ma machani mobile tai karbarni mobile muthatadi kappi somdani masu bhajan chathari somdani magna pizza chari amana jelly chari mayam swai da dum loi jelly da ngaujabani pik pasina achobasina pizza da ngaujai amasina mobile la pura magi mathwai mobile la thare du loiraga mayam cake tainare birthday gi nang som tang taw halo mamo ab dai law risin gari gino Mama. Come on, come on.
ꯃꯌꯥꯝ ꯁꯤꯅꯤꯗ 6 month ꯐꯥꯕꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦꯗ ꯑꯩꯗꯤ ꯂꯪꯗꯦ ꯍꯥꯏꯅ ꯍꯥꯏ ꯀꯔꯤ ꯃꯁꯛ ꯃꯥꯜꯂꯤ ꯍꯥꯏꯕꯗꯣ ꯑꯁꯤꯗꯁꯨ ꯑꯄꯤꯛꯄꯁꯤꯅ ꯑꯗꯨꯝ ꯁꯤꯅꯤ ꯁꯤ ꯂꯣꯏꯔꯒ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡ ꯊꯣꯛꯎꯔꯒ ꯁꯤ ꯃꯣꯃꯣꯒꯤ ꯀꯣꯝꯕꯣ ꯄꯦꯛ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯃꯣꯃꯣꯇ ꯑꯣꯏꯅ ꯁꯤ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯈꯣꯏ ꯆꯥꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯅꯦꯛꯁ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯥꯏ ꯕꯥꯏ